Assam Thangta Association Sinduna Assam ki Kasar District ki Manung Channa Laiba Binakandi Part 2 gi South Barak Complex ta Chatharakhiba Ahanba RK Madhurya Z Thangta Trophy ngarang loisin kray. Apunba Khorirol Malem gi Lob Imphal gi sponsorship makhada Assam ki tongan ba district tarani thuidagi sanaroi chamaga tara humdoina saruk yaduna pangthokhiba changdamnaba aduda Thangta Martial Arts and Cultural Association Sonaina Team Champion Oike Amade Lakhipur Thangta Academy na Team Runner Up Take Loisin bagi thawram maduda makok mathang tarak taba sanaroi singda trophy amadi selgi manak kuchinake thawram maduga mari lainana lal hogdop amagi hanagi luchingba RK Sanayay manahai mahaki apokpa mapabungi mingda Assam Thangta Association sinduna asigumba changdam naba ama pangthokpa ase thagatningai ne ipa ipuna thambiraba Thangta ase chawkhatnabo honabda Assam Thangta na association na lawriba thaudang ase thagatningai ne olakpa chahida changdam naba ase ningtham tha changlakpa nathraga loisilakpa matamda sillabade sanaroi singda hena khudong chaba oigani amade manipuragi sanaroi singsu changdam naba asida sarukya handuna hena chawba changdam naba ama ohense haike Matangi olakpa chahidagi masigi trophy asigi sanaroi changdam tamase ingam tha pada natal losela pada ingon tamda pangthogadi ni kong yang hana tindang ngani hana ade masi tiliwas dagi tournament trophy ase yang nana pungpa borakna masi trophy di pangthokani haragadi manipur dagi swimming me ama lakpa kurung chawa sangati bahun dagi suwa koi gite paisa ase na me ama lakpa kurung chawa dumo tamda sinbiu Silang using day ng wapong ang dage ay pokwe pari ningda trophy si pokna tournament si silang biriba kita wakta Assam Thangta Association da yang sempam apik purta mai apai nungi mai dage dol tam dage